ꯉꯥꯛꯁꯦꯜꯂꯦꯟꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯪꯂꯥꯗ ꯃꯩꯔꯥ ꯂꯧꯕ ꯃꯤꯑꯣꯏ 10ꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯒꯅꯨ ꯑꯦꯜ-ꯀꯥꯏꯂꯣꯟ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯦꯗꯤꯁꯅꯦꯜ ꯗꯤꯖꯤꯄꯤ ꯑꯦꯜꯑꯣ ꯃꯅꯤꯄꯨꯔ ꯑꯦꯜ-ꯀꯥꯏꯂꯣꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯥꯏꯂꯣꯟ ꯍꯥꯏ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯊꯤꯡꯅꯅꯕꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯃꯤꯀꯨꯞ ꯃꯍꯨꯝ ꯁꯦꯡꯅ ꯁꯦꯟꯅꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄ ꯍꯦꯟꯒꯠꯍꯟꯅꯕ ꯂꯣꯏꯅꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀ꯭ꯂꯕꯁꯤꯡ ꯁ꯭ꯄꯣꯔꯠꯅꯆꯤꯡꯕ ꯌꯥꯎꯅ ꯄꯥꯏꯈꯠꯀꯗꯕ ꯊꯧꯔꯝꯁꯤꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯗꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯈꯥꯇꯥꯅ ꯃꯤꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯀꯥꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯕ ꯏꯁꯩꯅꯆꯤꯡꯕ ꯁꯛꯄ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯌꯥꯕ ꯆꯤꯡ ꯂꯦꯝꯖꯕꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯂꯝꯆꯠ ꯁꯥꯖꯠꯇ ꯁꯣꯛꯍꯟꯕ ꯌꯥꯕ ꯂꯥꯏ ꯁꯤꯝꯕꯣꯜ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯦꯀꯥꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯎꯠꯄ ꯁꯤꯟꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯃꯆꯨ ꯁꯪꯂꯕ ꯏꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯎꯗꯔꯅꯆꯤꯡꯕ ꯆꯥꯏꯁꯤꯟꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯆꯨ ꯁꯪꯂꯕ ꯏꯁꯤꯡ ꯍꯥꯟꯕ ꯕꯥꯂꯨꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯏꯆꯝ ꯅꯠꯇ꯭ꯔꯒ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯃꯍꯤꯁꯤꯡ ꯁꯦꯝ ꯁꯥꯕ ꯑꯃꯁꯨꯡ ꯊꯣꯡꯕꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯗꯨꯅ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁ.ꯄꯤ. ꯖꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯕꯗ ꯑꯦꯁ.ꯄꯤ.ꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 9ꯗ ꯄꯨꯂꯤꯁ ꯆꯦꯀꯤꯡ ꯄꯣꯏꯟꯠ ꯊꯝꯒꯅꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍꯥꯏꯋꯦꯗ ꯊꯧꯔꯤ ꯊꯠꯂꯒ ꯁꯦꯜ ꯅꯤꯕ ꯈꯥꯏꯕ ꯇꯧꯕꯤꯒꯅꯨ, ꯃꯁꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯅ ꯇꯣꯡꯁꯤꯜꯂꯒ ꯒꯥꯔꯤ ꯃꯆꯥ ꯀꯥꯔ ꯊꯧꯕ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯇꯧꯕꯤꯒꯅꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯗꯤ.ꯑꯦꯝ.ꯌꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁ꯭ꯀꯤꯝ ꯑꯣꯐ ꯔꯥꯁꯇ꯭ꯔꯤꯌꯥ ꯎꯖꯥꯇꯔ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟ ꯑꯔꯨꯁꯥꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 6ꯗ ꯂꯤꯡꯈꯠꯈꯤꯕ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯋꯥꯠ-ꯑꯄꯥ ꯀꯌꯥꯃꯔꯨꯝꯅ ꯊꯟꯕ ꯃꯔꯝꯅ ꯃꯍꯩꯔꯣꯏꯁꯤꯡ ꯀ꯭ꯂꯥꯁ ꯅꯤꯡꯊꯤꯅ ꯇꯧꯕ ꯐꯪꯗꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯀꯣꯔꯁꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯀꯨꯏꯅ ꯇꯧꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ ꯍꯧꯕꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯀꯦꯔꯤꯌꯔ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯤ.ꯖꯤ. ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯤ.ꯑꯦꯝ. ꯀꯦꯝꯄꯁꯇ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ A ꯕ꯭ꯂꯣꯛꯇ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12 ꯃꯈꯥꯏꯔꯣꯝ ꯇꯥꯕꯗ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯃꯔꯨꯝ ꯄꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀ ꯉꯥꯏꯍꯥꯛꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯔꯥꯡ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯄꯨꯂꯤꯁꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯇꯥꯟꯈꯥꯏꯈꯤ꯫ ꯇꯨꯡꯗ ꯃꯍꯩꯔꯣꯏ ꯈꯔ ꯈꯟꯒꯠꯂꯒ ꯚꯤ.ꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯁꯤꯟꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯔꯝ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯎꯔꯦꯝꯕꯝ ꯄꯣꯔꯩꯇꯣꯟ ꯃꯩꯇꯩꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔ ꯉꯥꯛꯅ ꯆꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯤꯗꯅ ꯂꯩꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯩꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯕꯤꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯍꯧꯖꯤꯛ 4th ꯁꯦꯃꯤꯁꯇꯔ ꯀꯥꯗꯨꯅ ꯂꯥꯛꯂꯤꯕ ꯖꯨꯟ ꯊꯥ ꯑꯁꯤꯗ ꯃꯥꯁꯇꯔ ꯂꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ 3rd ꯁꯦꯃꯤꯁꯇꯔꯒꯤ ꯀ꯭ꯂꯥꯁ ꯍꯧꯗꯕ ꯌꯥꯎꯔꯤ꯫
masina marum oiduna makhata na atai atopa university singda PhD na singba tawthaba phangloidaba gi phibamda leire ngasi BC masa yauna university asigi den register amadi authority sing unaduna wari sanare loina hauji maki wenadi isu asigi violation purakpagi wafam leitre adomai namak yausang manung asida oja singga wari sanaduna classification na singba ningthina pangthokpa loisinot class haunada bahonagi aibagi thazaba pirakpadagi ngasi ki oina khongjang handokibani karigumba thasab asi thabak ton thoraktrabadi makata nam hairoisin akan ba khongjang sangsin khigani hairi chairaga sida pambi singda wangang laduna dhanamajori university gi ba chancellor nongmai them rajmahol na pambi singda hai university asigi faculty wat panamaram oiduna under graduate amadi post graduate ki posting takpada khudong sada pamayuk narakpadagi university asigi teaching abadi non teaching staff punna sahum blong narabaki interview pangthokhrabani hairiba thabak lobagi process asisu sem saduna leire masida sunatana education yudagi oja homfu DMU da bifurcate tawla ba che thadu leirabani haribo oja sing asi yaurabadi DMU da hojik mayuk nariba oja awatpagi awaba si kokhan bangam lagani masigi sumatakta DMU ki makhada leiriba college manga asiga oja sing na PG natragana UG course ta taning basing atu masa masagi apamba matungina khangan khalan gani adomoina bak mari leinaba din sing na hiramasi dam yang sangani adobo haujumaki wenadi hariba thabak thoram sing asi punamak pangthokpada madam khara khajik sangki gata bambaramna oja sing na warabasu wana PG madi UGC ki class sing asi lawiduna mairoi sing career mangdana ba honamina si loidana lakadar be ningthokaba namitagi class honana ba honamina si haike Manipur Financial Development Investment ki former executive director surrender tawrakle KCB Madam Khara ki mamangdagi bonds scheme ni adun investigation chadarakli hariba kanglaipa Communist Party KCB ki Politburo Standing Committee Information and Public Relations ki Deputy Secretary Mpunsi ba maite na thorakpa serol amada Manipur Financial Development Investment MDFI ki former executive director Moirangthem Sarmila Party state surrender tawrakle hairi Zero na makatan hai Manipur Financial Development Investment Scam ki ko culprit amani haiduna singna ba miyo asi party ki Home Affairs Department da surrender tawrakle hairi loina na MDFI ka mari lainana mangonda thengkhang karakda section na satakiba interrogation da magna MD Nurul Haq Elias ki Sanayai ma amasong magi loina bi khagokpam zoge sorhina salaiba ponzi scheme asiga mari lainaba maruiba asumba ofum kaya phangdorak le haire Party da surrender taruklaba Moirangthem Sarmila MDFI ki management da saruk yara khibana investor sing da giluba kro sani humpudra mangarom khomjilamle habasu khangle Party na sadarakli ben investigation asidagi nauna phanglakle ba wafam sing asiga magi loidana wang pong satabada phanglakhiba sing asiga MDFI ki manager kharadagi lorokba statement sing aso cross check daure hari loidana Moirangthem Sarmila na surrender taruklaba matungda party ki maigaidagi nauna na fangkiba wafam singna maldi kro scam oraglaba MDFI amasung masibo thokana ba MD Nurul Haq na thorang tawre habasi khangdabadagi phangna ma ki marum mapang amasung bari mata singbo MDFI de invest tabon ki anak haiva khangle aduga MD Nurul Haq na bangonda blackmailing tawtuna mahakbo MDFI gi thabak makha tana tahona ba hona ki habasu khangbaga loidana MDFI ba mahaki mamingda an incorporated body when register tawre habagi hofam phawba mavu blackmailing tawbibada sinaramle maram singa sidagi party na MDFI scam ga mari leina sa tharakli ban investigation asida bhangna makhatana cooperation phikigani habagi undertaking amasu tawnari hairi loina na party na makpan investigation asiga mari leina na mathau darak padasu phangangani anasu phangdogle hairi masigi mathakda mahak party na MDFI scam ga mari leina na sa tharakli ban investigation asigi di sarugama oikhigani mahak angangama leiduna mama werabani habaga loina na party gi Politburo Standing Committee na mahak pothadok pamasong mahusagi punsida hingbada aya vire do bahari pa aya vasi party sa tharakli ban investigation asdagi mahak mathakda akan basi na basing leitriba phawbaki oigani hairi Zero asina makata na haibada party ki Home Affairs Department ki secretary sar thokna luchingtuna sa tharakli ba investigation da so atoba development khara lakbaga loinana maifwangna MD Nurul Haq amasong mahaki masen mabai singa gi oina scam masada senaba ki matik chaba evidence singsu komjil haire loinana MDFI scam asigi khudangda komjin ki ba yamlaba senpham amamioi amagi electoral campaign da sinaki haibasu
खंगबग लोइनना पार्टी की पोलिट ब्यूरो स्टैंडिंग कमिटी की माइकैदगी मांगजौलना चेनबसिंग मथक्ता यारिबा मखै खुदोंचाब येक फंगबक मदिक चाबा चैराक पीननब वरेप लौदुना लेरबने हारे लोइनना पार्टी की पोलिट ब्यूरो स्टैंडिंग कमिटी की माइकैदगी MDFI स्कीम असिगी विक्टिम इन्वेस्टर सिंगदा अपील तौरगिबना मखै मसा मक्सु विक्टिम ओहेंजरबा MDFI की मैनेजर सिंग अमसों अतोप स्टाफ सिंग किहन खंगनपगी थबक तौबिगनो हारे तसेंगनमक विक्टिम इन्वेस्टर सिंगदगी अंगनबा मतमदा फंगदब कोऑपरेशन सिंग फंगदबना मरम ओरगा पार्टी ने सथरकलिबा MDFI स्कीम असिदगी मसिगी मास्टरमाइंड ओरिबा MD नुरुल हक अमसों माकी असिंगब को कालफ्रेज सिंग नानथोकिबनी अदोमनमक क्राइम असिगिदमक मखोइना फंगफम थोकपा मना फंगनकिगनी हारे असुम पुरकनबगिदमक इन्वेस्टर सिंगना पार्टी द मतेंग पांगबगी महुता इन्वेस्टर खराना MD नुरुल हकना मखोइगी सेनफम सिंग आंदोखिगनी हाबगे अरानबा वखलोंदा महकपु ngaksenदुना थमली हारे पार्टी की मेकेदगी विक्टिम इन्वेस्टर सिंगी सेल सिंग नत्रगना सरुक खरा फंगलगनी हाबसी पार्टी की मेकेदगी गारंटी तौबा ngamde अदुमनमक पोलिट ब्यूरो स्टैंडिंग कमिटी ना विक्टिम इन्वेस्टर सिंगा कोर बेनिफिशियरी सिंग ना सेल हंतोखनबगी वरेप लौबदी लैखरबनी अमसों कोर बेनिफिशियरी सिंग असिदा मतिक चाबा सेराक पीबगा पंथदना मखोइगी ममिंग मथासिंगसु मियामदा फोंगदोरखिगनी हारे अपाइबा लैसिल तरागा निपान सुबा IFFD दा उननबा खलगले मणिपुर फीचर फिल्म अपाइबा लैसिल फ्लोरी क्लाउस तरागा निपान सुबा इंटरनेशनल फिल्म फेस्टिवल ऑफ ट्रेजर्स IFFD केरला दा था असिगी तरेकी नुबिदांग पुंग तरेट रोम ताबा मतमदा इनॉक्स स्क्रीन मंगा ता उतकने हारिबा फिल्म असी बॉबी वहेंगबमना डायरेक्शन पीबनी अदुगा आई सोवानंदा बंग शर्मा W तोंबा अमदी बॉबी वहेंगबमना पुथोकने अदुगा स्टार्टअप मणिपुरना सिनेमा तो गी प्रोजेक्ट मखादा फॉर्ड फाइनेंस तौबनी हारिबा फिल्म असी ममांग थादसु मंगासुबा साइलेंडर बरुआ फिल्म अवार्ड 2023 दा स्पेशल जूरी अवार्ड विशेष फॉर एक्टिंग फंगलक्तुना मणिपुर सिनेमा की मगुन उत्पक ngomkraba फिल्म होइखे स्टेट अवार्ड असु बेस्ट एक्टर ट्रांसजेंडर फंगदुना अनोवा इतिहास अमा सेमख्रबने बेस्ट एडिटर अमसुंग जूरी मायसन सु फंगख्रबनी फिल्म असिदा बिकेस अरुण जुमनाम नाववा निर्मला जेनी रोहित गीताना सिंगबने मरुओइबा सक्तम लांगली अदुगा नोंगलेन लुवांग अमदी रेसमिन स्पेशल एपियरेंस पेरे फिल्म असी राजमनी अयकपंगी नुंसी तोंबी हारिबो वरी दगी एडाप्टेशन तौबनी फिल्म असिदा ट्रांस नपी अमगी नुंसी वरी मधेगा मलैरे लोइना सुमांग लीला नुपी साबिना लीलागी फंबाक्तदी मियामना मिनुंसी उली हाइबो हंगासी हंगले अगोगी मांगददी थोकलिबा अदुबो अखोइनादी खंजदबा ट्रांसजेंडर अमना थेंगनबा साइना अदो फिल्म असिदा उल्ली फिल्म फेस्टिवल द उननबा इनवाइटेशन फंगख्रबने अदुगा IFFD असी था असिगी अहुमदगी मपन फाव चथगदबने था असिगी मंगागी अयुपुंग तरारम ताबदा अपोकपा मणिपुर फिल्म फीचर अपोपा मणिपुरी फीचर फिल्म अखोइगी युम रोमी मिदै उतख्रबने पृथ्वी की लेबा कुंठागी फिल्म हुंबुद्रा हारिबा फिल्म फेस्टिवल असिदा उतगदबने नंगसिंगबा याबदि मणिपुर की फिल्म की टेक्सटा एक्टर की कैटेगरी दा ट्रांसजेंडर आबसी बिजनेस ना होइदोकले दोगा गुवाहाटी साइलेंडर की स्पेशल जूरी अवार्ड पीबसु अहान बने लाइबक धीबदी बजेट नंबरम ओरगा सेल चंगबा फी लोबो फेस्टिवल अमदा थाबा कमदबा अहान बदमर ओइबा इंडियन पनोरमा IFFI गुम्बा असौबा खरा थारम लगा मखाताना फिल्म असी अतै फेस्टिवल कयादी एंट्री तौद्रे पोस्ट प्रोडक्शन अमदी मार्केटिंग दा बजेट था दरमलबदी हेनमदिक थोकवा फिल्म अमा ओइरमगने ULB सिंगी आनागी केयर टेकर सिंग थबक मखासा थरगने इम्फाल म्युनिसिपल कॉर्पोरेशन याउना अर्बाल लोकल बॉडी ULB सिंगी आनागी केयर टेकर सिंग थबक मखासा थनप मणिपुर लेंगा ऑर्डर अमा थोकरे लेंगा की ऑर्डर अतुन हाई इम्फाल म्युनिसिपल कॉर्पोरेशन याउना अर्बाल लोकल बॉडी सिंगी ममांगे रामगी एक्स केयर टेकर मेयर एक्स केयर टेकर चेयरपर्सन एक्स केयर टेकर काउंसिलर सिंग मखोई सही मागी टाम लोइदन डिजॉब तौकिबादो मखातन स्टेट इलेक्शन कमीशन लोकल बॉडी सिंग इलेक्शन की नोटिफिकेशन थोकट्रिबो फावा केयर टेकर मेयर केयर टेकर चेयरपर्सन अमसों केयर टेकर काउंसिलर ओना थबक मखा चथरगनी हनसु मखा तारे मखा तरकवा अतोप पाउदा NDPP की प्रेसिडेंट अमसों जनरल सेक्रेटरी सस्पेंड तौग्रे नागालैंड मोन रीजन की ओना लेरिबा NDPP की प्रेसिडेंट खोयांग वांगसा अमसों जनरल सेक्रेटरी एम फोंगवांग पार्टी की सना कंक्लोन थुगाइदुना थबक दौरंबगीदमक सस्पेंड तौग्रे हाइरी NDPP न तोरखिबा नोटिस अमगी मतुंगिना मोन रीजन की लुसिंगबा अनि असना पार्टी की
sana kanglon thugai duna mon region dagi karakhiba MLA singbo minister ohenna bagidamak lobby tawba horakibani hiramasi gi matang da mari lena basna party president ga unatuna khanage hana phangdorak rabasu makhoi gi thabak tawngda hongpa director badagi makhoi ani bu matam kharagi una party dagi suspend tawkibani Amaramda NDP P amasung BJP ani ki sungsinaba lainga asigi se minister Nafir Uryona oiragani haire sasinaba video thadok lamba mioi am afare Tamil Nadu da Bihar gi workers singbo local workers in fubagi video ama social media da viral oirakraba matong thawdok atugi matangda Tamil Nadu amasung Bihar government ani magna haksen da lawbaga loinana tijinbagi dhabak haukhre police na thawdok asipa section na tijilaba matong social media da viral oirakiba video adu sasinabani haiba khangba ngamkiba loinana sasinaba video adu bo social media da thagalamba mioi phaba ngamle hare Bihar police headquarter gi ADG Jitendra Singh Gangkawana phongdokibada social media da viral oikiba video adu pharaba mioi asna Jamui district da namkibani video sibu makadana post tawrokpada amadi share tawroidabani karigumba hariba asigi mayukta thabak tawraklabadi makoi logi matung ina phagani hiramasi matang da mioi tarana saba timma mana thijan bagi thabak sa thaba augre hari magna makata na phangdo kibada social media da sasinaba video thagalakpagi thodok asigi mari leinana chenaba mioi mari gi maming khangle chenari ba mioi mari asigi manungda ama police na ngasi phagat pangamkhre pharaba mioi adagi maming Amanda Kumar kawi maki phone dagi social media da viral oikiba video aduga manaba tongan ba video kya su yaramke Facebook YouTube Gmail da thagalakiba video adu service provider sina tha hongi oina save tawduna thamna ba kangan kre police na investigation chataba da kudong chana ba gidamak service provider sing da video adu save tawna ba kangan kibani haire loan singbangam dabagi matang da Maharashtra Laumi Labor Sigre Maharashtra gi Aurangabad district da Tanchana State Agriculture Minister Abdul Sadar gi constituency adu oiriba silota naminini gi manungda sendona dalaba laumi ama amasung farm labor ama sujat tawraga sigre district adu gi headquarters dagi kilometer yang haigani palom lapa silot taluga gi andhari khunda thawdoga du Mars mari amasung taruk da thokibani an official amana haige Baginat Pandap sahi nifuga taruk na mahaki yum manakta laiba seramada irai numita masamak thawri yalaga siki ana police constable Raju Kagdena PTI daige Pantapamasung mahaki imung na lupa lak ani gi loan ama lauki amsung magi tarbos ki krova duna mangonda fazana sel lakan bangam kide masige manana kun atudagi Janardan taade sahi jangkai ga manga suraba farm labor ama nongaijin numita upambi amada masamak thawri yalaga siki an official man haige mag masagi wepa lam laijade adubo atoba mi gi farm sin contact thabak suki imung adogi batungi na mahna kusuman matik sana phangki dabaki maramdagi Sujat Dr. Mahak Siki and a constable Rabi Bhatin Haike. Police na extend date ki case ki restart tawkre amasung thawdok singa du thijili haire. Aina jadaba bombula factory da pokai bada mioi mari sikre. Odisha gi Khurda district da aina jadaba firecracker manufacturer ki unit amade ning thawkapan mit thokiba. Pokai bagi thawdok amada yamrabada mioi mari sikre amasung atoba mioi mari aruba phibam da sokre ana police na phangdokre. Thawdogadu tangi area gi manungda leiba Busandatpur khungang da thokibani mafamadu state ase konung Bhubaneswar dagi kilometer nifurum lapi lagliba holy festival gi dhamak far cracker sing adu yumamada manufacture tawbani hana police officer amana phangdoki aina jadaba far cracker unit adu leiba yumadu thawdok adu da mapang phana mang takre bokhai bagi maisala khiba sing adu muthatna na bhona bada amasung miyoi sing adu kanna na bhona bada fire brigade person na matam khara jangki Mioi mari mafam adu makta da siki adu ga maina sathi na saktuna atopa mioi mari soki asokpa sing adu hostel amada pokhat kre asokpa mioi sing adu gi fibam luna lairi police officer adu na ki Khurda district collector se ke Sudarshan Sagrabadi na aujuk phawada mioi amagi masak khang bangam le haiki domestic help torture tawraga sian ki ba India da gi hoke panupi ama jail gi jarak pikre Hauki basahida domestic help ama masanu pigar loina na torture tawtuna bain injury na maram orka sian ki ana maral sikra ba India dagi hauki binupi ama ning thawka ba numita Singapore gi court ama na sahi taraga mari jail da leiba gi jarak pikre stress time ki report na hai just na charaga du lauthoki ba madamda masagi sahi umbuga mari surabi Pema S Narai Nasami kaubi Indian origin na piyado kariyama da react tawkide ama di leibai da mamit yang la laiki Principal district za Sto handal it haiki madudi
ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯋꯥ-ꯑꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯉꯥꯡꯗ꯭ꯔꯕꯁꯨ CCTVꯒꯤ ꯐꯨꯇꯦꯖꯅ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯇꯧꯈꯤꯕꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯍꯛꯆꯥꯡꯒꯤ ꯊꯄꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯤꯛꯆꯔ ꯎꯠꯈꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯡ ꯏꯀꯪ ꯀꯪꯈꯤ ꯑꯃꯁꯨꯡ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥ 14 ꯆꯨꯞꯅ ꯇꯣꯔꯆꯔ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯄꯤꯌꯥꯡ ꯉꯥꯏ ꯗꯣꯟ ꯀꯧꯕꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯧꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 14 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤꯗ ꯖꯅꯋꯥꯔꯤ 16ꯗ ꯕ꯭ꯔꯦꯟ ꯏꯟꯖꯨꯔꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯁꯣꯛꯄꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃꯁꯨ ꯂꯩꯈꯤ꯫ ꯅꯥꯔꯥꯌꯟ ꯁ꯭ꯋꯥꯃꯤꯅ ꯆꯠꯊꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯈꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕ, ꯃꯍꯥꯛꯄꯨ ꯀꯥꯎꯕ, ꯀꯤꯟꯅ ꯊꯤꯟꯕ, ꯈꯨꯕꯥꯛꯅ ꯊꯥꯕ, ꯃꯉꯛꯁꯝꯗ ꯄꯥꯏꯔꯒ ꯏꯟꯕ ꯑꯃꯗꯤ ꯆꯤꯡꯕ, ꯃꯁꯝ ꯄꯥꯏꯔꯒ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯍꯥꯛ ꯃꯊꯟꯇ ꯚꯤꯛꯇꯤꯝ ꯑꯗꯨꯗ ꯑꯦꯁꯣꯜꯠ ꯇꯧꯈꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯥꯌꯇ꯭ꯔꯤ ꯃꯔꯣꯒ꯭ꯌꯥꯟꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯇꯣꯔꯆꯔ ꯇꯧꯈꯤ꯫ ꯃꯃꯜ ꯍꯟꯊꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯇꯤꯜꯍꯧ ꯃꯩ ꯊꯥꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯇꯤꯜꯍꯧꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯟꯊꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯇꯤꯜꯍꯧ ꯊꯥꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯂꯕ ꯇꯤꯜꯍꯧꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯁꯤꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯂꯧꯃꯤ ꯑꯃꯅ ꯇꯤꯜꯍꯧ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯍꯟꯊꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯃꯗꯤ ꯇꯤꯜꯍꯧ ꯊꯥꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯄꯦꯟꯗꯕ ꯎꯠꯅꯅꯕꯒꯤꯗꯃꯛ ꯇꯤꯜꯍꯧ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯕꯣꯟꯐꯤꯌꯥꯔꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯣꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯨꯃꯤꯠꯇ ꯂꯧꯃꯤ ꯑꯁꯤꯅ ꯇꯤꯜꯍꯧ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯇꯤꯜꯍꯧ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯤꯟꯅꯗꯕ ꯌꯥꯗꯕ ꯃꯆꯜ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯇꯤꯜꯍꯧꯒꯤ ꯃꯃꯜ ꯍꯟꯊꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯜꯍꯧ ꯊꯥꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯁꯤꯛꯇ ꯂꯩꯔꯤꯕ ꯅꯥꯁꯤꯛꯀꯤ ꯂꯒꯥꯁꯒꯥꯎꯟꯗ ꯂꯩꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯄ꯭ꯔꯗ꯭ꯌꯨꯁ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯇꯤꯜꯍꯧ ꯍꯣꯜꯁꯦꯜ ꯊꯥꯗꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯔꯀꯦꯠꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯍꯥꯟꯅ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯂꯨꯄꯥ 4ꯗ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯧꯃꯤꯁꯤꯡꯗ ꯁꯦꯟꯗꯣꯡ ꯂꯩꯇꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯃꯜ ꯑꯗꯨꯗꯒꯤ ꯇꯪꯈꯥꯏ ꯍꯟꯊꯗꯨꯅ ꯂꯨꯄꯥ 2ꯗ ꯊꯥꯗꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯆꯌꯣꯜꯗꯒꯤ ꯍꯧꯔꯒ APMCꯗ ꯇꯤꯜꯍꯧ ꯑꯣꯛꯁꯟ ꯇꯧꯅꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯨꯜꯊꯥꯟ ꯚꯤꯂꯦꯖꯗꯒꯤ ꯇꯤꯜꯍꯧ ꯊꯥꯕ ꯀ꯭ꯔꯤꯁꯅ ꯗꯣꯡꯒ꯭ꯔꯦ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯤꯜꯍꯧ ꯊꯥꯔꯤꯕ ꯂꯝ ꯑꯦꯀꯔ 1.5 ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯤꯜꯍꯧ ꯊꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯅꯕ ꯍꯥꯏꯖꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯚꯤꯗꯤꯑꯣꯗ ꯀ꯭ꯔꯤꯁꯅ ꯗꯣꯡꯒ꯭ꯔꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯃꯁꯥ ꯃꯇꯣꯝꯇ ꯂꯦꯞꯆꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯄꯥꯎ ꯐꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯧꯃꯤꯁꯤꯡꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯅꯣꯡꯃꯇ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯤ꯫ ꯒꯦꯡꯔꯦꯞꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯝꯕꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯁꯥꯒꯤ ꯆꯍꯤ 15 ꯔꯣꯝꯗ ꯁꯣꯔꯤꯕꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯤꯑꯣꯏ 5ꯅ ꯒꯦꯡꯔꯦꯞ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯂꯦ꯫ 2 ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯁꯝꯕꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯀꯂꯥꯅꯤꯙꯤ ꯅꯥꯏꯊꯥꯅꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯌꯨꯝꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏ 5 ꯑꯁꯤꯅ ꯆꯟꯗꯧꯁꯤ ꯑꯦꯔꯤꯌꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯒꯦꯡꯔꯦꯞ ꯆꯠꯊꯈꯤꯕꯅꯤ꯫ ꯒꯦꯡꯔꯦꯞ ꯆꯠꯊꯕꯗ ꯌꯥꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 3ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯔꯆ 4ꯗ ꯄꯨꯂꯤꯁꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ 3 ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ 2ꯁꯨ ꯑꯊꯨꯕꯗ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫